ngasi nungdaram phongkiba tongan tongan ba sifongsingi maru oiba pauksin lokhacharaga mayamda share tawjagi anbada OBC gi sada mari reservation non professional course sing da su pidrabadi asawbu ihau lakani AMMSO OBC gi sada mari reservation pidibasi non professional course sing da su pidrabadi asawbu ihau lakani haina All Manipur Muslim Student Organization AMMSO gi president G Zabet Ahmad na phungdokre ngasi Manipur Press Cup ta pangthokiba pawgi mifam amada AMMSO gi president makha taraduna hokhiba October tang 18 da AMMSO amadi PSU DMU anina OBC ki sada mari reservation piribasi non professional course sing su extension tawduna pangal gi mahiroi kya bu lairik tamba phangalo aikoi lairik tamjage haiba demand kaukiba pungkun ga mari gi general strike matungda sarkar ga wari sanabaduda waroisin purakpa ngamdabana second round gi oina amung hana November 8 da memorandum of understanding ama lengaka PSUD MU amadi AMMSO anigi marakta sahi taunaki laibak thibadi November 8 da sagadabadu AMMSO PSUD MU anigi ayaba yaudana postpone tauraki matamaduda AMMSO amadi TSU DMU anida November 10 da phamgadoriba cabinet meeting da puthokuna khanarage haiduna khangalaki tha ama pharaba asi phawba university amadi college kya admission process loiraba phawba reservation pibidana thamjinba asi lebak thibane karigumba hairiba demand asi pidrabadi pangal gi miyamda ihau asi singnaduna miyam gi asokba ihau oirakani haikenusu pauksisna makhatana phungdorakli khasa tharak point atopa paw amanamo passenger puriba gari singda mask upnaba social distancing lehenduna SOP ngakna ba hairubada khut thana bhonarakpa lebak thibani Ningol Club Hierarchy President Sophia Kunong Mamna Haikre passenger puriba gari singda mask upnaba social distancing lehenduna SOP ngakna ba hairubada khut thana bo honarakpa lebak thibani wafam singa seyu Ningol Club ki office ta pami singa unabada Sophia na phungtorakhibani Sophia na makha taraduna hauji COVID-19 namar mi sibagi sang ising isagum hengalakpaga loinana positive oibagi masing hengalakliba asi thingnaba laingakna local level da COVID-19 thengnanaba local committee phawba semnaba khangalakpa laikre thoramasi gi matungina Ningol Club na kadagi miyeng makhara COVID maithiba pinaba laingakna lokhalakpa thabak thoramsing mateng pangba oina miyamda mask amasum hand sanitizer yenthokuna lakpagi manungsana Ningol Club ki thaumisingna hairokta passenger puduna seleba gari sing asidagi COVID-19 sandoranaba asoba maram oirakpa yai khanjaduna passenger puduna seleba gari sing maru oina Octo sing asina laingakna piribe SOP thukaiduna sel khaki khanduna mi yamna namsinduna hapsilibasi tawdanaba hairubada Ningol Club ki thaumisingda khut thanaba honnarakhiba akanma mawna kandem tawi Sale hena logani haibadi khalaga SOP ngakani khandaba lebak thibani maramaduna mari lenaba transport department law enforcing agency district administration amadi chief minister na akan mamiyeng sangbiduna thingbinaba thabak paikhat piu haibaga loinana mari lenaba singi miyeng singsili haikhrena su pauksisna makhatana phungdorakli makhasa tharak point atopa maruiba paukhranamo pung nipu nipan gi tidim lambi shutdown yanaba purakre All Kwakta Coordinating Committee na ngarang ayuk pung mga dagi National Highway tidim lambi da pung nipu nipan gi khongjang changsin khibadu ngasi yana ba purakre Moirang Kendra gi MLP Sarasandra All Kwakta Coordinating Committee gi maru oiba miyoi sing Kwakta Municipal Council gi Councillor PIC Idi Bisnupur Division gi P Yambo amadi mari lenaba authority sing yauna Modi Bhawan Moirangda phaminaduna wari sanaraba matung memorandum of understanding amada yasinaba purakparigi khongjang adu handokre hairenasu pauksisna makhatana phungdorakli marak thana mapan goeba paukhra namo Delhi gi chief minister house arrest tawi haiba Delhi police na reject tawkhre Delhi gi chief minister Arvind Kejriwal Delhi police na house arrest tawi haina Aam Adami Party ki maikeri gi phongdorakiba wafam adubo Delhi police na reject tawduna yakhidre Delhi police ki matung ina CM Kejriwal bo house arrest tawi haibadu aranba yumpham yaudaba pawni haikhrena su pawsina makhataragli atopa pawmanamo Covaxin emergency oina sizinanabagi approval pinaba haijakre COVID-19 Bharat Biotech ki COVID-19 vaccine
कोवैक्सीन एमरजेंसी की ओइना सिजिननबगी एप्रूवल पीबीनबा अहुम सुबा ओइना अयिबा सिरोल पीखरे हाइरि हाइरिबा कोविड-19 की कोवैक्सीन असि वॉलंटियर कुनगनिथोइद अहुम सुबा ट्रायल तौखरे हाइरि अमरोमदा यूके ना मलेम की ओइना कोविड-19 वैक्सीन पुथोकपदा अहानबा लेबा ओइख्रबने अमरोमदा यूनियन हेल्थ मिनिस्टर ना फोंदोखिबदा कोवैक्सीन असि डेवलपिंग स्टेज लैरे लेबा असिगी ओइना कुंट्रा वैक्सीन ट्रायल तौबदा अनिदी एडवांस स्टेज लैरे हाइना फोंदोखरे हाइनासु पाउक्सीसना मखाताना फोंदोरखली लोइसिलकपोइना अतोपा पाव नमु ड्रग यूजर सनीगा मरीदगी फगलकपा हीरोइन नंबर 4 WY टैबलेट मै थाखरे हौखिबा अक्टोबर 23 हौना एंटी ड्रग सेल तुरोंगलाउबीगी अकोइबदा लेबा तोंगान मफमसिंग लेप्तना ड्रग की मयोक्ता सथरकपा खोंजंग सिंगी सरुक अमा ओइना ड्रग यूजर सनीगा मरीदगी फगलकपा हीरोइन नंबर 4 अमदी WY टैबलेट सिरिंजना सिंगबा निसागी पोलमसिंग पाउमीसिंगी मांगदा मै थादना मंगनख्रे ngasi anti drug cell turong laubida leiba office ta paugi mipang thoklaba matungda pangthokhiba nisagi polam singadu anti drug cell gi office mamangna mai thakibani anti drug cell gi convener Robin Sabung Bamna phongdorakhibada phagalaba drug user saniga mari adu makoi gi imung manunggi miyoi singa wakhal taminaraba matungda achumba lambida puraknaba Manipur gi tuan ba mafam singda lairiba rehabilitation center singda thamduna layengba hokre ड्रग की मयोक्ता चंगचिलिब खोंजंग असिदा ASP बिष्णुपुर प्रियादर्शनी लाइस्रम मरंग पुलिस स्टेशन की OC RK अनिल कुमार फबाकसाउ इथाई पुलिस स्टेशन की OC KS राजेन खांगनबा मखोइगी जोनल ऑफिसर सिंगी मतेंगना माइ पाकना संगसिन मंगमने मसिगिदमक थगतपा फोंदोरगली मखा ताबदा मणिपुर लेंगांगना एंटी ड्रग सेल असिबु पंगल थोना हापिदुना मपुंग फाबा फ्री ड्राइव एंड Substances Accused Society Manipur ama ohenbada mateng pangbiu haina su Chief Minister gi pokning singsinki haina pauksi isna makhatana phongdoragri aroi boina mem content masang katanga mem da share tawjaramge shilak poina topa paw manamo COVID-19 virus tagi phagalakpa singtha ningai oiduna recovery rate 94.59 yaure leba asi goina COVID-19 virus positive oiduna naba masing dagi phagalakpa masing singtha ningai oiduna recovery rate 94.59 yaure active case na lakh ahum lising yang marfu ko humdoi gi mathakta laire positive case na lakh maudraga taret henkhre recovery na 91 lakh ki mathakta laikhre sihiba masing na lakh amaga lising nifu henkhre haina Union Health Ministry na phonokre aduga North East ko eba update namo ma'am North East ta COVID-19 virus positive na siba masing hengalakli North East state singda COVID-19 virus na positive case na siba masing hengalaktuna Assam na samapan ga maudrago humdoi siduna khwaidigi makokta lairi Tripura na ani subada Manipur na ahum subada Meghalaya na mari subada Sikkim na manga subada Nagaland na taruk subada Arunachal na tare subada Mizoram na haujuk phawbada taruk khaktamak laikhidabadagi state sing asigi manung na sibagi rate asi khwaidigi nemna lairi amaramda Prithvigi oina siba masing crore amaga lakh yankhai mari hen khre haina agency gi pauna haidi hena su pauksi isna makhatana phongdoragli and thank you